Act East Policy lakpa matamda lamdamasigi entrepreneur singna India khaktanatana Southeast Asia da achoba mafam ama kanba ngamkani haina Planning Special Secretary Neilenthang Telien na phongdokre wafam asi Chief Minister's Entrepreneurship Support Scheme CMESS ki makhada khangalaba candidate Chatret ka kuntra numitare ni ki oiba Entrepreneurship Development Program hogdokpagi thauramda mahakna phongdokhibani Planning Department na sinduna ngasi sanjen thongda leiba Department asigi training hall da pangthokiba training program hogdokpagi thauramda mahakna hai Northeastern Council NEC gi makhada Northeastern Region da leiriba entrepreneurs sing hena chawkhanaba amade region asi maromdom lefanabagi pandamda high level task force ama semle high level task force asina fisheries amasung animal husbandry yauna Sector Nipan da hena khumang chawsinaba mityeng thamle task force asina sector Nipan da pi ki ba recommendation gi manungda nga gi pothok wata padana puthoknabagi wafam yauri Starasi da chahi amada nga metric ton lising kunrom atopa stat singdagi pusilakli phibam asi leibana starasi da nga gi chathok watana puthoknaba honabada mathau tariba nga yoknabagi lam nga gi machinjak cold storage na chingba si thamnanaba khanari haina mahangna phongdokhi Mahangna high training asida saru yariba singna training asida pigadawriba lawsing sing asi ningthina lawsin biyo entrepreneur singna makoi gi business pakthok chawthok ke hairagasu department na angamba mateng pangani department ki maikai dagi tha asi loisilakpa natraga September thagi horakpa sarukta startup conclave ama pangthok na ba honagani haina mahangna phongdokhi Mahangna makatana hai starasi hauji khudongcha daba kaya ama mayoknari adumoinamak business ki thabak thoram singdi lepa yade starasi gi hauji oiriba phibam asi nongmadi soidana phagalakani Act East Policy da mityang thamba matamda Myanmar asi Aikoi business hub ni lambi asi nongmadi soidana hanglakani Act East Policy ningthina changsilakpa matamda lamdamasigi entrepreneur sing Southeast Asia da achoba mafam ama kanba ngamgani masigi damak lamdamasigi haurakliba entrepreneur sing hena chawkhanaba amadi maromdom lepa ngamnaba lengangna tongan ba thosil kaya paikhali CMESS ki makhada entrepreneur amada lupa lakh tara dagi hauraga crore ama henba fawba santhang pibagi khudong chaba piri kanagumba myoi amana lengakna piriba entrepreneur singge startup ki thawrang asigi khudong chaba lowningba amadi khangningba leiragadi department na hangdokliba toll free number amadi website ki khangba yagani haina mahangna makhata ki Khoina jiki yengba mainly sidi entrepreneurship sing develop tawraga khoina government na financial support natana magi ecosystem su develop tawbiba ngasai haijaki bado fishery tawge haragadi khoi cold storage tawbiba magi ease of doing business che chang tan bagi laihan biba amadi cold storage semgatpa transport system semgatpiba du mayam amasu o sector mayam gi ama khoi entrepreneurship development gi kana yengjari aduga sigi sina just khoi CMESS ina portion amani atokpa mayam su chathari ado khoina jiki entrepreneurship development focus tawi maram sina khoi future gi oina ngasai haijabiba khoi professor na haibibumna Act East Policy tawragadi Southeast Asia hangagadi khoi Manipur gi su India ngatana Southeast Asia international yeng pakanda khoi gi economic opportunity mayam se khoi praja sing damakta laye an haijaning mani Ngasigi thawramadu da Planning Department ki Special Secretary Neilenthang Telien Department asigi Director Dr. R.K. Radeshana SBI ki AGM Irengbam Priyo Kumar amadi PNB ki AGM Upendra Kumar MU ki MIMS ki Director Professor C.H. Ipohal Nalit Akampat ki Executive Director Dr. Yumnam Jayendra Kumar na mathang sidna Chief Guest President amadi Guest of Honor rena saruyaki Akoi CMESS the punna akoi ki target se 5,000 hoiba 5,000 se karamba minoda unemployed educated youth the target of Germany sigi manung da punna akoi ki 3,140 post su kare akoi na solicit oraga training piba adu pidori ba myam yauraga pidori ba da line da 547 lejari sa siga punna akoi na bank ta thagi bisi 1,000 henjagre 1,000 henbasida more than 100 ki di bank na ya ba piraga sengjan ta una thaba khongna gre aduga sa CMESS makhas da akoi na IDP sing chu cover tawjai IDP sing chu akoi na 300 ka IT2 ama employment pijai akoi ki successful startup khara khangat laga moina employment pi sigi makhas da dawjai je employment pi bagi thabak chathari aduga IDP chamli yang khai muktana akoi 50,000 gi chengchan pi gre